Chief Minister N Biren Saruk Yaduna State Level Good Festival Pangthokre. Chief Minister N Biren bu hatkani haina social media da kihlakiba mioi amasu Tamil Nadu dagi fare. Amadi street vendor fambi nupi singna CM Banglo tamna Thomjinkhre. Imphal gi Fasemar gi Silva Khurba jaga du da pangthom badagi ngasi ahan boina Imphal gi mapan da sal kana district da pangthokpa ngaman bi bugi da makta praja mayam boina thagat chaba khongdok chali ai khoi da jat bi jat khai de dharma gi khena ba tham de ai khoi na service to budi kana bu tawe ngasi mit ani panba na ani panba na ton panba khong khut palaga wanga nga chali ba leiri ba mioi ba humanity sida service to ba du mai ko gi comment adnu ngasi last 1.5 years sida mayam na ubiramani asola na amata leiba yar roi loina na koi phagada bani na koi gi layeng sen ai koi na puthok kani na koi gi sana ba seng ai koi na ahom mal da pi kani na koi gi yum leitaba ai koi na sagani haidana dugumba bharat ki prime minister Narendra Modi ji gi makhada pai khalak ba schemes mayam ngasi dikana ba phange Hoji Kangpopi District ke Thomas Ground Sathariba Miss Good Lisingani Tarani Pange live program mayam puna miyang taminasi. We have now come to the common question round. We would like to tell all of the top 10 contestants that you must now answer a common question and your time is 3 minutes. Please make sure you write clearly and that you write your name and your contestant number clearly on the sheet given to you. Yes, congratulations ladies once again. Tuahi top 10 finalists adu Jose. Common question ang gidongding titu minute thum bone diuhin minute thum sama chu amon question gidong chu ahin don diuhi. I request the contestants to please take your seats. Haukibo October ki tang mga da social media da Manipur ki Chief Minister N Biren paladuna unparliamentary oiba wafong kaya phongdo pagaloina na Chief Minister N Biren bo khat kene haina ki halakiba mioi ama Haukibo October ki tang 13 da Tamil Nadu dagi fare hairi. October ki tang mga da social media da Manipur ki Chief Minister N Biren paladuna unparliamentary oiba wafong kaya phongdo pagaloina na Chief Minister N Biren bo khat kene haina ki halakiba mioi ama Haukibo October 13 da Tamil Nadu dagi fare hairi. Hiramasi matangda SP Imphal West ki conference hall da pangthokiba pawgi mifam amada SP Jogesh Chandra na hai thogdo asiga mai lenena farwami adudi Ali Ahmad Chai Kunthane thoi Elias Babuji Assam dagi haujina Brathapali Hosur Krishna Nagari Tamil Nadu da laibani hairi mak haukiba October 13 gi nimita Delhi Police Tamil Nadu Special Police Cell amadi Imphal West ki Personal Singi Apunba Force Amana Para Batungda ngasi November amada Imphal la purakibani haina makna makata na haiki Thagi mamangi tarik mangada kogi masakhang da miyo yamana video clip ama upload tarokpa social media da Facebook ta WhatsApp ta Honorable Chief Minister Sri N Biren Singh hatkani aduga maonda akanba yam defamatory oiba wahi
adagi false propaganda kaya ama sijanarga threaten torpa miyo edu koi ngasi Manipur Police ki team, Imphal West District ki police team, Tamil Nadu Police amasung Delhi Police ki special cell loinana Tamil Nadu ki Bhattapali Hosur District ki Krishnagiri Highway area sidagi pharaga ngarang tai kun rama toida pharaga ngasi evening da Imphal tana porapani SP Imphal West na makha taraduna asigumba leba ki lusingba amada lona yadaba mongda mi amabu kihanba khanghanba amadi hatkani phawwa haiduna unparliamentary oiba waisinaba si tobiganu lona yadaba thabak toraga lotkani habi wakal thadokpiu haina man haiki aina haijening badi kanagumba miyo emana sigumba yamna defamatory oiba false propaganda aduga threaten tawduna state ki leader amada tawbase masi tawbiganu amada ore police na koi ngamna badum thirakani arapa do ore anapa do ore kachu leite aduna masi ki tabak se tawbidana ba faraba miyo se ngasi koi media ki myamwan puthok sage Panbe abadi case asigmari lenena Thoubal district ki Moijing Kangi bungdagi Raza Khan Cheikunthra manga apokpa lekhidraba Rahimuddin Kauba amaga Thoubal Moijing lamkhaidagi Kamal Hassan Cheikumapan apokpa Abdul Nur Kauba amaga haukiba October 13 da court puthokuna numit judicial custody lawkhrabani Matam kayagi mamangdagi chayatnaduna laklaba street vendor gi wathok ngasi su sathrakli ngasisu Nagamapal Kasturi Thonggi awang thangba Naganala mathakta street vendor Fambising police na takthokre street vendor Fambising na chief minister ga wari sananaba chem banglo tamna thomjinkhre ngasi ayuk anganba pung manga makhairam tarakpa duwaida city police station gi manung channa leiba Kasturi Thonggi awang thangba Naganala mathakta street vendor Fambising city police na takthokre police ki thawong adubu yaningda phongdoktuna street vendor nupi sing amadi police ki marakta akanba mawongda unkhatnaba thokhi adu moinamak police ki maikaidagi ahenba forces inaduna nala mathakta phamlamba vendor sing umnamak takthokhi street vendor Fambi Tarangbam ibem zakaubi nupi amana phongdokhibada alternate arrangement ama sinri fawba mafam sida potfam phamba yagani haina mahut minister na thaja pirkhraga Diwali Ningol Chakauba kumhai gi matam naksil laglaga khudakta nongmanini asida hekta mafam asi thadu haibasi yamna minungsi leitaba wafamni street vendor famlaga imung puriba singi yengbiduna Ningol Chakauba fawbudangdi famhanbiu haiki कोई अहम चीफ मिनिस्टर का मोर मिनिस्टर का ऑर्डर थो यारे है कोई फम नोंगालग ऑर्डर कई है कोई मौत चब माना फमो नई एरेंज तौरीबों फमो कोई फमजबने हयें चाकौब हयेंसद गाइरे है कोई फम यारोय अखोई अतोप ग्रुप खरना कईनोम मौद प्रेसर पीसलग अखोई मैम फम यारोय तंखाइबसे अखोई यानिंगदे लेबाक मपी मपा पांदबग चप मानब मौं तौरे अखोई सरकार हाइजनिंगबदी अखोई चाकौब लेते लाइना थोचरे गातनी कोई मिंगोंद की पैसा पुरुब बैंक लौसलुब मैम लेबनी अखोई नोम की चरा तान थोचरपनी अखोद पूरा प्रॉब्लम अखोरे यारगदी अखोई पोसे सोल्व तौबियु चाकौब अखोई यानब फमनबियु सी खतने अखोइना हाइजनिंग बाइबो tungda khoi saunarba nupising aduna chief minister unaduna wari sanabagidamak chief minister banglo tamna changsinki adubu chief minister gi santri taba security singna makhoibu CM banglo da changhankhide ngasidagi hauna ayuk pung 9 dagi hauraga numidang pung 8 fawba thangal kaithel lambi dagi hauraga Jalal provision fawba makhal amatagi gari changba athingba thamkhre lambi asi khong lambi khaktagi oiragani Bazar manungda nomonomgi gari chinbagi chang hengalakliba asiki yenglaga mahut department IMC transport Imphal West traffic na punna lakholakpa thausilgi saruk ama oina ngasi November amadagi hauna Thangal Bazar Kaithel anigi marakta chatliba lambi dagi hauraga Jalal provision phawba meter chamnga ga supna nipan sangba lambi asi makhal khuding maki gari changba thingkibaga loinana mafam asida parking area oiramba adu parking restricted zone oina thamlaga Nagamapal Naganala mathakta oina parking oiragani
हिरम असिगी मतंगदा ट्रांसपोर्ट कमिश्नर लक्ष्मी कुमार ना हाइखिबदा हौजिक बाजार मनुंगदा मतम अयाम्बदा ट्रैफिक कंजेशन थोकपना मरम चथोक चसिंदा ओहेलकलिबा खुदोंग सादबसिंग असिगी येंगलगा महुत डिपार्टमेंट आईएमसी ट्रांसपोर्ट इम्फाल वेस्ट ट्रैफिक पुन्ना कुपना खन्नरबा तुंगदा ट्रायल ओइना थंगाल बाजार कैथल अनिगी लंबीदगी हौरगा जलाल प्रोविजन फाउबा असि पेडेस्ट्रियन स्ट्रीट अमा ओइना थंबनी मसिमकना परमानेंट नत्ते प्रजा मियाम की फीडबैक लौखिगनी सरकार ना लखोलकलिबा खोंथांग असगी मेरिट डिमेरिट कुपना नैनखिगनी थौसिल असिना कानाब पीबदगी मांगजबने हेलगदी निमित 15 गी मतुंगदा अमुक हन्ना कुपना खनरगनी हाइना महाकना हाइखि Stretch has become very congested and now it's become unmanageable. Traffic, to some extent vendors and the shoppers, ma'am, the parkings hai. Luckily we have the parkings ready. Slab Nagalala parking ready, some ready. Parking so later, but in a parking is low parking at the same time, no vehicular traffic. Completely pedestrianization phone achapko yamba adi potuni torise masi akoi is a complete ban ate restriction ko regulate to bani uji akoina yadriba pungse uji ki oina ayuki nipan deina nungdangi pung 8 phodan nungdang de mu changjaro gari kham thujal ko there is no okay with drop gates ada masi in the interest of public interest toropani and we expect full public cooperation. We will be studying the thing. Okay, some concerns of the shopkeepers saying dukandar saying we will also try to address that. You know the regulation restriction not complete ban as such. थंगाल बाजार दा पोचै लैबा लाकपा कस्टमर अमना फोंदोरखिबदा सरकारना लखोलकलिबा खोंथांग असि लंबी चिनबा असिगी खलुरगदी यामना फबा खोंथांगनी अदुबु अमरोमदा बाजार दा पोट अचौ लैबा लाकलिबा कस्टमर सिंगददी अचौबा खुदोंग सादबा कयादि मायोकनरि हाइखि लंबी सुमायना अखोइगी पोट पुथोक पुसिन गाड़ी चंहनदबसे सेंगना हाबदा कस्टमर अखोइदी यम अवाब अदुम ओइजैको पोट अरुमबा हाबदि अखोइना एफोर्ट तौबा पुबा ngambagi chang adum oiragadi nuaibako aduga puba ngamdaba seingna habda akhoi si freeze laigena laini washing machine akoina paisa thira matungda thangaga puba ngambagi kaino laisade haitare seingna akoina puba yadamina gari changhandabase seingna habda yamna nuaijade ado lambi kombagi hairaga budi sarkarna lokhaliba kaino se measure si su dum akoina support tawsai adusu tang changba yabagi we matang animaki khudong sabase sinbiba pame मफम अस्ता दुकान फंबा मियोई अमना फोंदोरखिबदा सरकारना लखोलकलिबा खोंथांग सिंग असि ट्रैफिक सिनबगी खलुरगदी खोंथांग असिना लंबी चिनबगी प्रॉब्लम अमदि सॉल्व तौरे हाइना लौबा याय अदुबु मफम अस्ता दुकान तौरिबा दुकानदार सिंगनदी नाकोइना चैथिंग खरदी लाकदरा हाइना खल्ली हाइरी As a citizen it is all right, it is good, but for the shopkeepers government has asked us to give 15 days on a trial basis. Let us see if there is any problem, they will make a review meeting again and they will modify it. Chahi खरगी मतुंगदसु थंगाल बाजारदा थोहनिंगदबा थौदोक कया मथंग थोलकपदगी मतम मदुगी लेकाकना थंगाल बाजारदा गाड़ी चंगबा थिंखिबनी अदुबु अथिंगबा अदु तुंग कोइना चटनबा याबा मवोंगदा ओइखिदबना मतम खरा थिंगलमलगा अदुमक तोखि ओरकलिबा फिबम असिदा पालिबा लेंगाक असिना कदाई फाउबा लोंग टार्मगी ओइबा मवोंगदा थौसिल असि पाइखटलकपगे हाइबा अदु येंगबा तारी Nagamapal da CRPF personnel singda bongi attack sathakiba adu UNLF na claim tawrakli aina thingraba lalolup UNLF ki Department of Publicity gi Director M Sakena media da thadorpa cherol amana haribadi hokiba October 2 gi numidang pung 5 makhairom taba matamda Nagamapal gi CRPF ki gari amada grenade langsinduna landakiba adu UNLF ki lanmi singlup Manipur People's Army gi mioi anina saba technical unit amana sathakibani harikli Cheryl aduna hai thogduk aduga mari lenana haukiba October 19 da Manipur Police na phakiba UNLF amadi MPA gi itaw ani nongren maning lekai dagi hojikna Nagamapal da leiba khaidem sana apopa babu amadi nongren maning lekai dagi yumlembam milan apopa leikhidraba manihar thogduk aduga hiram amata da mari lenade thogduk aduga mari lena faraba oinam premjit oinam ongbi pinki amadi sahabudin sesa ba hariba mioising asi UNLF amasung MPA ga hiram amata da mari lenade haike Premjit ki mayumdagi fare hariba khulai sing adu police na faraba MPA gi kadar anidagi phanglaba matungda misam singda maral pinaba honaba thawne hairakli
Hojik pau gi marakta na ten break matang longminasi. Breaking matungda mayam po muka na taram nokchari. National Handloom Expo lising ani taranipan ngasi Public Works Minister TH Biswajit na nilakothi da leiba Urban Hut ta hodokre. Thoramadu ga mari lena na cyclist sama henmana kakching amadi moirang dagi nilakothi ge Urban Hut phawba cycle rally amasu chatki. Lakliba November manga dagi taramanga phawba numit tarama thoini chupna lamboi khongnang khongda Director of Handloom and Textile Government of Manipur na sinduna chathagadaba Manipur International Textile Expo gamari leinana ngasi Urban Hut nilakuthida National Handloom Expo 2018 Minister TH Biswajit na hodokre. Hodokpugi thoram adugi mapungoi ba sakam ama oina cyclist sam henbana kakching amadi moirang bazar dagi cycle rally ama Imphal tamna laglaba tungda nilakuthida leiba Urban Hut ta lamthungpam oikhi. Thorum aduda wangangladna Minister TH Biswajit na India gi oina Manipur na fisabi khwaidagi yamna leiba state ama oibata natana state asigi fisabi singna puthokliba pothok sing asi international gi thakta puthokpada pangnop noptana leiri punamak asi yenglaga sarkar asina Manitex haina mingthonduna lamdam asigi fisabi singi haisingbu yokhatnabagi pandamda festival asi pangthokpani haiki aphagi helumda khwaidagi fisabi masing yamna leiba adu khwaidagi aphagi lum yamna leibada India gi manungda top chali aduna akhoi leiriba akhoi da fisabi sing sina web toriba akhoi yamna lejedraba por equipment amana puthoriba productions te akhoi international level da pukhatpu matam da adugi matik singthaningai oiba oi aduna masi kari gino habda akhoi talent akhoi lejeriba ihei sing sina adu masi international thakta yohon batangai phadi aduna masi akhoi Manitex hai to thole har kan logo ama seme har kan masi international expo oi to hongada bani hai dunga si yamna nungai ba abuna akhoi tuan ba khone akhoi gi leriba baton tokjor matam da Bangladesh tagi aduga Thailand dagi aduga Egypt tagi aduga Myanmar dagi leriba mioi sing sta akhoi gi leriba akhoi tang manga da akhoi pangthok ka doriba helong gi akhoi Manitex ki maroi ba program sing se da akhoi loinamak saruk yawgani aduga modern akhoi India ge amadi local gi pulla kanda 162 akhoi gi leriba akhoi install आददा सेमे हारकन मपुंग फाबा फेस्टिवल अमा ओइबा गंगनी हाबसी अखोगे अचेबा थाजबदु सोन मके मेयाम उबिरगनी थौरम अदुगी सरुक अमा ओइना मिनिस्टर TH Biswajina cyclist sing amadi fisabi singbu lengan phi amom yanbiduna ikai khumnabu utki Manipur Athletic Association gi minyang makhada United People's Front UPF na sinduna thasagi manga da pangthokadoriba tarani toisuba mega marathon Manipur gi lamjeloi singna lit kadaba furit ngasi kaisamthong laisom lerakta leiba front asigi office da launch tawkhre tormadu da mega marathon gi chairman W2nd vice chairman N Rupasandra convener U Niranjana saruk yakhi mega marathon Manipur asi mai pakna pangthongna ba sem saba loire haina chairman W2nd na phongdokhi United People Front UPF Manipur na Athletic Association of Manipur di lanjing makhada 2007 dagi Chatharoliba Asinulaba kilometer 2 makai sangba lamjang lamjen asi hadak kitaraga niturok suba mega marathon Manipur ikut run for your nation hai ba ikut team asida pangthok chaliba singo mega marathon asi hadak kilometer ba nabe no tang mari 2018 asida ikut malapaki main stadium dagi ikut lamthana dagi sian chaba du ikut objere Critics Forum Manipur gi tara homdoi suba mapo kumon thoram ngasi MDU hall da pangthokre thoram maduda Manipur Legislative Assembly gi speaker Y Kemchan Manipur State Kala Academy gi secretary in charge Lorembam Kesorjit forum gi vice president Padma Shri awardee Waripanabana president member oina saruk yakhi thoram maduda wangang laduna speaker Kemchana Kangla Laifam Lenda Raslila sanaba yetnariba se toklasi masina lanai gi kanaba yengiba miyosingna khudong chaba launaba maram oirakpa yai Manipur gi top kala gi masak magun asina Manipur gi history masak khanglibani masigi manungda Raslila su yamna maru eba art form ama oiribani malemda Manipur masak takpada Raslila na achobu thaudang loribani maram aduna aikhoi masel wafam taminaduna achumba maikei da chapminaba matam oire haina bahna phongdokhi bu aikhoi nate hagi bose anna anai bhandani si
ꯌꯥꯗꯕꯒꯤ ꯃꯇꯝꯗꯨꯗꯤ ꯊꯝꯖꯔꯀꯥꯟꯗ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯏꯁꯤꯟꯒꯗꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯛꯅꯥꯏꯔꯤꯕ ꯊꯤꯌꯦꯇꯔꯒꯤ ꯗꯤꯔꯦꯛꯇꯔ ꯔꯇꯟ ꯊꯤꯌꯥꯝꯅ ꯃꯍꯥꯛꯅ ꯊꯤꯌꯦꯇꯔꯒꯤ ꯂꯝꯗ ꯆꯪꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯁꯨꯒꯥꯏꯅ ꯇꯥꯛꯈꯤ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯊꯤꯌꯦꯇꯔꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯑꯩ ꯈꯪꯗꯦ ꯈꯨꯝꯂꯅꯤ ꯀꯩꯅꯣꯗ ꯑꯩ ꯈꯪꯗꯕꯅꯤꯅ ꯊꯤꯌꯦꯇꯔꯁꯤ ꯀꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯤ ꯈꯪꯉꯝꯃꯒꯗꯤ ꯑꯩ ꯊꯤꯌꯦꯇꯔ ꯇꯣꯡꯕꯁꯨ ꯌꯥꯏ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯕ ꯍꯥꯏꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯕ ꯂꯥꯛꯑꯕ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯆꯨꯃꯨꯀꯦꯗꯤꯃꯥꯗ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯝꯕꯤ ꯑꯁꯤ ꯒꯥꯔꯤ ꯐꯥꯎꯅꯕ ꯌꯥꯗꯅ ꯂꯩꯔꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯝꯐꯥꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯝꯐꯥꯜ ꯊꯣꯔꯛꯀꯗꯕ ꯄꯦꯁꯦꯟꯖꯔ ꯄꯨꯕ ꯒꯥꯔꯤ ꯀꯌꯥ ꯌꯥꯎꯅ ꯃꯥꯜ ꯄꯨꯕ ꯒꯥꯔꯤ 100 ꯄꯟꯗꯨꯅ ꯂꯩꯔꯤ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯇꯨꯔꯤꯁ ꯕꯁ ꯀꯥꯎꯟꯇꯔꯁꯤꯡꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯦ ꯍꯥꯏꯕ ꯈꯪꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯇꯤꯀꯦꯠ ꯀꯛꯂꯒ ꯒꯥꯔꯤ ꯊꯥꯖꯤꯟꯕ ꯑꯃꯁꯨꯡ ꯊꯥꯗꯣꯔꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕꯅ ꯄꯦꯁꯦꯟꯖꯔ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯂꯝꯕꯤꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯣꯅꯦ ꯂꯣꯡꯃꯥꯏ ꯀꯃꯟ ꯒ꯭ꯔꯥꯎꯟꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯕꯅꯥꯅꯥ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯒꯥꯏꯂꯥꯟꯆꯨꯡ ꯀꯥꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯡꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯨꯡꯃꯩ ꯅꯣꯅꯦ ꯑꯃꯗꯤ ꯇꯃꯦꯡꯂꯣꯡꯗ ꯐꯪꯂꯤꯕ ꯂꯐꯣꯏꯁꯤꯡ ꯑꯁꯤ G9 ꯀ꯭ꯋꯥꯂꯤꯇꯤ ꯑꯣꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯣꯔꯒꯥꯅꯤꯛꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯥꯔꯀꯦꯠ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯗꯕ ꯑꯃꯗꯤ ꯉꯁꯤ ꯐꯥꯎꯕ ꯒ꯭ꯔꯤꯟ ꯐꯥꯎꯟꯗꯦꯁꯟꯅ ꯑꯣꯔꯒꯥꯅꯤꯛ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯤꯗꯕꯅ ꯆꯠꯅꯐꯝ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯁꯅꯥꯄꯨꯡ ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯒꯤꯐ ꯃꯩꯇꯩ ꯑꯦ ꯁꯦꯀꯦꯟड ꯆꯥꯟꯁ ꯍꯥꯏꯕ ꯊꯤꯝꯗ ꯉꯔꯥꯡ MSFDSꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯤꯇꯩ ꯆꯅꯨ ꯆꯥꯡꯗꯝꯅꯕꯗ ꯑꯣꯏꯅꯥꯝ ꯃꯦꯔꯤꯅꯥ ꯆꯅꯨꯅ ꯃꯩꯇꯩ ꯆꯅꯨꯒꯤ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯦ ꯆꯥꯡꯗꯝꯅꯕ ꯑꯗꯨꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯄꯣꯏꯔꯩ ꯉꯥꯟꯕꯤ ꯆꯅꯨ ꯑꯃꯁꯨꯡ ꯄꯥꯡꯉꯝꯕ ꯃꯤꯔꯥ ꯆꯅꯨꯅ ꯑꯅꯤꯁꯨꯕ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯇꯥꯈ꯭ꯔꯦ Directorate of Information and Public Relations DIPR na sinduna ngasi department asigi Kaisampatta leiba office complex ta 63 suba Information and Public Relations Day gi thoram IPR Minister TH Biswajit na chief guest oiduna pangthokre thoram aduda IPR gi Commissioner RK Dinesh IAS na thoram apu oikhi thoram aduga mari lenana chief guest na DIPR na pothokpa e-magazine Manipur Today release tokhi Indonesia ki diver singna kai khraba Lion Air Jet ki black box phangba ngamkhre ningsing bayai mioi chamaga marifuma pan tongba Lion Jet Air hokhiba ningthokaba numita ising tasinduna kai khibani yamna noriba plane adu ningthokaba numit ki ayuk angan bada Jakarta airport agi 3 minute town Pangkai Pinang tamna pai khibani adubu leimai dagi paikhat khraba minute 19 gi matungda ground staff singa pau fauna bangam khidabani adu moinamak Black box asigi matengna plane adu matau karamna pau phau khidabano haiba khangmangam lagani haike Hojik ngasi nungthila phongba Manipuri pause singda moriba kari kari pau yauruge habadu amuk khangminasi Kangleipak ki maira CM na saruk yaduna Kangpokpi da Good Festival pangthokre BJP sarkar lakpadagi community singi marakta yengthina baleramba du mangkhre Chief Minister DIPR gi humdra suba mapok kumon thoram pangthokre sarkar na paikhaliba thabak sing miyam da khangan bangam lei Biswajit miyam na lokhiwa wari bapung phana saugatkani JDO Paugzel haukiba wari kauthoknaraga nungsi chana leiminarsi Chief Minister jinjak ta pojan tawba thingnaba Food Safety Act chanaba hore Kangla Pau Haukibana Hokre Aikoi Masel Nuksinaduna Laman Kumnabagi Wakal Thadoglasi Biren Namduna Paisa Kaibagi Mayokta Dimapurda Organization Kayana protest Taukre Pandam Numit Nini Chatharakpa Sabang Good Festival Ngasi Loisin Lagani Haukibasin Kauthoknaduna Laman Kumbagi Wakalon Thadoglasi Chief Minister DIPR gi Humbudra Suba Mapo Kumon Pangthokre BJP gi Anauba Laingak Asi Lakpadagi DIPR gi Mapangal Hena Kankhatle Biswajit Tha asigi manungda State Food Safety Building saragani Jayanta Kumar Imphal Times 7th Foundation Day IPR DIPR improves a lot
recognized its activity and cooperate to Vishwajit. Second MR celebrates 57th Rising Day. अरोइबदा मरुइबा पाव अमुहना चीफ मिनिस्टर एन बिरेन सरुक यादना स्टेट लेवल गुड फेस्टिवल पांगथोखरे चीफ मिनिस्टर एन बिरेन बो हाटकने हाइना सोशल मीडिया दा केहलखिबा मियोय अमसु तमिलनाडु दगी फारे अमदी स्ट्रीट वेंडर फंबी नुपी सिंगना सीएम बंगलो तमना थोमजिनख्रे ngasi gi di matang sida manipuri paw loijare times of manipur news yang biri bising bo amukana khurumjari